ꯔꯤꯂꯤꯐ ꯀꯦꯝꯞ 13 ꯉꯁꯤꯗꯒꯤ ꯀ꯭ꯂꯣꯖ ꯇꯧꯔꯅꯤ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯕꯁꯤ ꯑꯃꯔꯣꯝꯗ ꯑꯐꯕ ꯅ꯭ꯌꯨꯁꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨꯒꯤ ꯀꯗꯥꯏꯗ ꯆꯪꯒꯗꯒꯦ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒ ꯉꯁꯥꯏ ꯍꯥꯏꯖꯈꯤꯗꯨꯅꯤ ꯃꯃꯥꯡꯗ ꯁꯔꯀꯥꯔꯅ ꯂꯥꯎꯊꯣꯛꯈꯤꯕꯗ ꯉꯁꯤ ꯃꯥꯔꯆꯀꯤ ꯇꯥꯡ 31ꯁꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯐꯦꯁ ꯃꯦꯅꯔꯗ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯗꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯕꯅꯤ ꯑꯗꯨꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞ 13 ꯉꯁꯤꯗꯒꯤ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕꯅꯤ? ꯇꯁꯦꯡꯅ ꯉꯁꯤ ꯁꯔꯀꯥꯔꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ IDP ꯁꯤꯡꯁꯦ ꯔꯤꯁꯦꯇꯜ ꯇꯧꯕ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯇꯧꯕꯇꯕꯨ IDP ꯁꯤꯡꯁꯦ ꯔꯤꯁꯦꯇꯜ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯌꯨꯝ ꯃꯀꯩꯗꯣ ꯂꯩꯔꯕ ꯃꯇꯨꯡꯗ ꯔꯤꯁꯦꯇꯜ ꯇꯧꯒꯗꯕꯅꯤꯅ ngasi Kaching district local liba Kaching DC makada local liba aduga sarkagi makada gi local liba se afobu khongthang ne lawjege tawbutabu IDP singdo mayumda thungaba matungda mayumda leira matungda madu problem thoktanaba haibijo madu sarkagi oiba thabuk thorom oigadamni karigino haibi matamda ngasi ꯑꯩꯈꯣꯏꯒꯤ IDP ꯁꯤꯡꯁꯦ ꯋꯥꯕ ꯌꯥꯕ ꯋꯥꯔ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯆꯪꯖꯔꯒꯦ ꯍꯥꯏꯕꯅꯤ ꯃꯌꯨꯝꯗ ꯂꯩꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯕꯅꯤꯅ ꯃꯌꯨꯝꯗ ꯂꯩꯔꯕ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯐꯠꯇꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯑꯒꯗꯤ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜꯗꯣ ꯃꯗꯨ ꯂꯧꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯟꯅ madu sarkar tawba yaba haibadi precaution measure madu lawkhatla matungda madu thabuk sing ado paikhalagadi yamna phaba khongthang oi aduga IDP sing mayumda hanjalaga masagi hanagi fibam duda like tandana masagi similon thogana na honaba amadi magi mayumdagi chacharaga mana thabuk thorom mayam pangthokpa horukpa ase masi afobu khongthang ni aduna sarkana athu matamda resettle tawba ise sarkari mata oi athu matam resettle tawbiu ngasi Kaching da tawri sumaina atoba district yari ba mafam sing ase athu bada resettle tawraga aikoi tsena IDP sing wari ba se athu matam da fan biu aina thamjage aduga ngasa han bigi question da aingonda amakal ai khumauda bang khak lai aikoi ki IDP sing gi damak ta thadari ba scheme mayam se पैसा में आपसे ngасai jana Bishenpur district da thumgi matang da hai gi matang IDP sing asidagi aikoi MLA gi nominee natraga DC gi makha da thadari ba paisa sing ase masidagi kanagum kharana masi sari bse masi sari ba mi sing ado madu wakal munna khangadamni karigino habi matamda wabana khan thenglaba IDP sing adudagi paisa charaga ma nungaigani haibudo madu atugumlo wakalon chelibu mi sing ado leibak chi yenglabane ba karigino MLA gi nominee natraga DC na madu yengjangedabda MLA nominee khutangda DC gi khutangda thadari ba sempam dubo wakraba IDP sing gi paisa do madu mokoina haidatkani haina haidaliba mi sing do ji tasengna leibang chi yenabne na thamjage matam leibo kibikda awab singdagi kaitang support tongna honagadabda awab singdagi thum thakjan bagi mi asokbuda thum thakjan bai tawji tawroidam asokbuda thum thakjala de mi do tatpata adu di mi du tabri adu di mi dagadi aikoi lebang le hu yargado adu oi bata gadi mi kan na honagadamni ai gi iramdam isana ngakadamni iramdam asibu sakhona na tawwaise aikoi gi thawni iramdam asigi samkhana na tawu matamda leibak chi mihut oiriba adugumba aikhugi MLA minister sina mokoina lawgadaba thawdang sino matik chana lawgadami adu tawrobu kanda Manipur se tamdu leitaba manabu khunai mating leba khunai oigadamni aduna maram oiraga leibang miyam na taliba demand sing ase ngasigi mihut oiriba sarkar gi leiriba lenga chila leiriba khudimangna madu wakhal monnai tinje yotharam matungda ima leba idamukta idamdam idamukta kandabi yadi haibisi khangadamni isagi leba isana ngakana mitona ngaga afubu sungai oiro matam leba ki bagi isagi leba ki isana ngakadamni aigi thabak aina tawraga matanda phagadamni aigi thabakku mina tawlaga phagadaba sungai leike aduna maji aikoi matam leba ki bikta aikoi high command gi order da chatlagadi aikoi madu yaroi karigino abda high command ngasi phawda Manipur di yengibu mi yengsinse aikoi hana khangnar wafong ngatini aduna aikoi iramdam da leiba aduga aikoi gi lebaki mihut oiriba ireisha kudimona mating lena thabuk tawrabo kanda da tungi miron isha isugi afoba mating leba Manipur oigani adu